ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯔꯣꯁꯟ ꯇꯈꯦꯜꯂꯝꯕꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯏꯕ꯫ ꯄꯣꯏꯔꯩ ꯂꯝꯗꯝ ꯁꯩꯊꯥꯈꯣꯜ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯣꯛꯆꯕꯅꯤ ꯄꯥꯊꯧ꯫ ꯃꯍꯥꯛ ꯑꯁꯦ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯄꯥꯊꯧ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯊꯧꯒꯤ ꯑꯄꯣꯛꯄꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯁꯅꯥꯔꯩ ꯀꯧꯏ, ꯑꯗꯨꯒ ꯑꯄꯣꯛꯄꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯏꯕꯣꯍꯜ ꯀꯧꯏ꯫ ꯄꯥꯊꯧꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯕꯤꯁꯤ ꯆꯥꯕꯒ ꯇꯨꯝꯕꯒ ꯈꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯔꯝꯗꯦ꯫ ꯃꯥꯅ ꯌꯥꯝꯅ ꯍꯩꯅꯖꯕ ꯍꯥꯏꯔꯒꯗꯤ ꯋꯥꯊꯤ ꯁꯨꯕ, ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯤ ꯑꯃ ꯍꯦꯛꯇ ꯁꯥꯒꯠꯂꯒ ꯑꯁꯦꯡꯗꯕꯗꯣ ꯑꯁꯦꯡꯕꯒꯨꯝ ꯋꯥꯔꯤ ꯂꯤꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯊꯧ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯍꯥꯛ ꯑꯌꯨꯛ ꯌꯥꯍꯧꯔꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯄꯥꯊꯧ, ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯅꯪꯕꯣ? ꯅꯣꯡ ꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯣ ꯄꯪꯆꯠꯇ ꯆꯠꯇꯨꯅ ꯂꯩ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯈꯥꯝꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯊꯧꯅ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯈꯔ ꯄꯥꯠꯇ ꯀꯨꯝꯂꯒ ꯉꯥ ꯐꯥꯔꯨꯒꯦꯅ ꯇꯧꯕꯅꯤ꯫ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯍꯣꯔꯦꯟ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯀꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯁꯨꯅꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯉꯥꯗꯨ ꯐꯥꯔꯨꯈꯤꯒꯦ ꯇꯧꯕ"꯫ ꯃꯗꯨꯗ ꯃꯃꯥ ꯁꯅꯥꯔꯩꯅ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ꯫ ꯀꯇꯟ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯃꯥ ꯐꯥꯔꯛꯇꯣꯔꯤꯕ? ꯌꯥꯔꯦꯀꯣ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯁꯦ ꯑꯥꯗ ꯎꯔꯤꯕ ꯍꯤꯡꯈꯣꯜꯁꯦ ꯃꯁꯤ ꯅꯥꯄꯤ ꯁꯦꯡꯅ ꯐꯣꯏꯔꯝꯃꯨ꯫ ꯅꯥꯄꯤꯅꯅꯦ ꯄꯨꯝꯌꯣꯝ ꯌꯣꯜꯂꯕꯅꯤ꯫ ꯑꯁꯤ ꯑꯣꯏꯅ ꯁꯦꯡꯗꯣꯛꯄꯅꯅꯦ ꯐꯔꯣꯏꯗ꯭ꯔꯣ? ꯏꯆꯥꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗꯕ꯭ꯔꯅꯦ"꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯍꯩ ꯑꯁꯦ ꯇꯥꯕꯗ ꯄꯥꯊꯧ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯦꯔꯥ ꯏꯃꯥ, ꯅꯪꯁꯨ ꯀꯔꯤꯅꯣꯗ? ꯑꯩꯁꯨ ꯃꯤ ꯑꯣꯏꯅ ꯎꯗꯕꯒꯤ ꯋꯥꯅꯦꯕ꯫ ꯃꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯤꯅꯦ ꯇꯧꯔꯛꯀꯅꯨꯗ, ꯕꯤꯠꯀ ꯂꯣꯏꯅ ꯇꯦꯛꯏ꯫ ꯉꯥꯒ ꯐꯥꯔꯛꯀꯗꯧ ꯃꯥꯟꯗꯦ꯫ ꯅꯆꯥꯅꯦ ꯋꯥꯊꯤ ꯉꯥꯡꯕ ꯅꯠꯇꯦꯀꯣ, ꯁꯣꯏꯗꯅꯅꯦ ꯉꯥꯗꯣ ꯐꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯃꯥ, ꯑꯩ ꯆꯠꯂꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯊꯧ ꯌꯥꯝꯅ ꯊꯨꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯁꯅꯥꯔꯩꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯖꯕ ꯅꯪꯍꯧꯗꯦ, ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯄꯥꯊꯧ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯀꯧꯔꯤ, "ꯏꯇꯥꯎ, ꯏꯇꯥꯎ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯁꯨꯡꯍꯧ ꯍꯧꯒꯠꯂꯣꯏꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯂꯨꯈꯣꯏꯕꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯄ ꯆꯤꯛꯅ ꯍꯥꯏꯔꯛꯏ ꯄꯥꯊꯧꯗ, "ꯍꯩ ꯅꯤꯄꯥ, ꯅꯪꯕꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏ ꯂꯩ, ꯇꯨꯃꯤꯟꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯒꯤ ꯃꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯒ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯏꯒꯗꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯄꯥꯊꯧꯗ ꯌꯦꯡꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩ ꯂꯨꯈꯣꯏꯕꯤ ꯍꯥꯏꯕ ꯅꯨꯄꯥꯗ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯣꯟꯕꯧ, ꯅꯪꯁꯤ ꯉꯔꯥꯡ ꯉꯁꯤ ꯈꯛꯇ ꯇꯤꯟꯅꯔꯛꯄ ꯄꯨꯜꯂꯛꯄ ꯃꯤ ꯅꯠꯇꯦꯅꯦ꯫ ꯅꯪꯒꯤ ꯀꯗꯔꯗꯣ ꯇꯧꯔꯨꯅꯨ ꯈꯪꯉꯦ ꯌꯥꯔꯦ꯫ ꯑꯩꯈꯣꯏ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯅꯈꯤꯕꯒꯦ? ꯅꯪ ꯀꯥꯎꯔꯕꯣ? ꯄꯥꯠꯇ ꯀꯨꯝꯂꯒ ꯉꯥ ꯐꯥꯔꯨꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣꯀꯣ, ꯆꯠꯁꯤꯜꯂꯣ, ꯋꯥꯊꯤ ꯌꯥꯝꯅ ꯇꯧꯔꯅꯨ꯫ ꯑꯩꯁꯨꯅꯦ ꯌꯨꯝꯗ ꯏꯃꯥꯒꯅꯦ ꯅꯥꯎꯊꯠꯅꯔꯕꯒ ꯂꯥꯛꯏꯕꯅꯤ꯫ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯨꯈꯣꯏꯕꯤꯕꯨ ꯊꯦꯝꯂꯝꯃꯤ ꯆꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ꯫ ꯄꯥꯊꯧꯁꯨ ꯃꯗꯨꯗ ꯂꯨꯈꯣꯏꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯇꯥꯎ, ꯆꯠꯄꯗꯤ ꯆꯠꯁꯦ ꯍꯥꯏꯕ, ꯑꯗꯣ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯔꯝꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯁꯤ꯫ ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯨꯝ ꯍꯜꯂꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯅ ꯐꯨꯊꯔꯗꯤꯕ꯫ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯐꯔꯛ ꯇꯥꯗꯅ꯫ ꯑꯗꯣ ꯐꯔꯦ, ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯐꯠ ꯆꯪꯂꯨꯔꯒꯦ, ꯑꯗꯨꯒ ꯐꯠ ꯊꯣꯛꯂꯛꯀꯦ, ꯀꯨꯏꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕꯤ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯃꯛ
थोलक्तुना पाटलोमदा लाक्लमी असुम लाक्पना अमुक मखोई अनिना ममानबा अमा अमुक हौरमी युम अदुदा चंगलक्तुना कौरमी मखोई अनिना पाथौना हाना कौरमी ओ इताउ तुमतुम मसिबु लेतब जालो अस नसिगे दाउ सिदिबा हे आई करी लुखोइबी नंको नाबानी हौनबदा मतमसे आ यौदुरी मतमदा लुखोइबिना अइंगोदा मु ताइनरक्लब्रो कौबुदि हाइजेद्रागा आई कौगेसे इताउ तुमतुम अइखोइने नंबु तादब्रो असुमना हन्ना कौवासिता तारादुना तुमतुमदो थोरक्ली सुमांग मांगोन अदुदा लेपतुना लेरिबा लुखोइबी अमति पाथौबु येंगदुना चंगलई अदुगा कइनो हा नोय अनि सुयाय हे ngân ayuksida patami ama phawbo leramloi haujikpu tandroba mafam madunaga laifam timfam kanbane noi ani suba tande he karino khangdi oiba phare ai nga pharnaba kaino khara porake ado nga do khayam pharadi aina khayam phangge akhoi gidi mi yameba matamadutta pathauna tawrisi yone thabaktadi mana mangjin thagi haidi duga nga yena badar mana phanggi ne ई करक्तनबा सयिंगसिद पार लाक्ता लंगिनी आसी हाइदुना मखोय अनि नुई तुमतुम इमुंग लोमदा संखी अदुगा ngaihak leraba matungta makhutta partin ama ani paiduna tholakli madu urbada lukhoibiga pathogati noklammi makhoi ani na nokpudu urabada tumtum su yamna saurami maduda tumtumna partin paina chanaklaga hairi kaino nui ani na nui dubo ha aina saroktanaba ngasi nga phabagi mahutane nui ani ona putharakani ko migi asuiba yamna yengba haibrabu law chasi nasak singduga kukhwai chuja kaba mi hek maradana asi hairaga paraprap chakki makoi ani ga mata ngairam dabida aduga amuk tumtumgi matungda inirakliba makoi ani su makoi ahum asum lakpana patki jaga mafam aduda jawrami tumtumna patki akoiba aduda yengduna lei lukhoibina patki ikhong matai atta kumthari pathawna phamduna yengladuna leiri makoi ani tawribadu yengduna mahakti momonoknai jengli maduda tumtumna mamaya to onthoraktuna yengthorakpadati pathawna phamduna leirambado hek ubada sauraduna hai pathaw kaino nangna nga phasi haidana laglaga nangna amu phamduna leithoklibadubo ha nangi kadardu tawronuko nangi ne katan chubagi thabakto saida sadaba yaroi khara thadokpadi phaiko iru phange sulu rujade manam su yamna chele nang ibungo masi haiduna mana pariba button ani to puthaki ikhong aduda lukhoibina ikhong adugi cheliba ising khong adubu thingnabagi damakta leiba khara lauduna pali nga nganaba sem sarmi maduda tumtum su makhutta pariba button ani to thamduna manakta leiriba leibak sing to makhutna kotuna ikhong adudubu thingnaba honari matamasida pathawna khadang thadar itaw lukhoibi phajare he nang tawrido ai yai aiko nakanda siliba ikhong tu hana phunanaba taw khone aduga tumtum nang tawri tu sore ne lebak to kharaga kotkhaluba yare na sudloi horeba yengbada ne iho horen nang na ngliba pali tu kairaga isingdo luna chelakdadi bera kaba tareba maduda tumtum to sagolaktuna mamito khana yenglaga महाजन सारिबा गाइदुरो हा फामदुना बासन पिबदि यारोने को हा मदुदिबा युमदा तमलुबा खरेदना अइखोइना nga सुवाना फाबा अदुगा नंगना होरेन अमु अइगी सरु हाइदना तौदुरिबनेबा ओइ मदुदि यारोइ nga फाजेना हौबा लाकपसु नंगनी अदुगा फामदुना सु लेथोपा अदुगा वाजाव ngalага लेरिनेबा नसक सकता मंगने सोरी अतेकपे मालदना ओइ यामदिंगे को अइखोइना तौरिसे मतेंग पांसिलो नुखा सागलदिने चोक्थाबा नमो हालानी asi haiduna amu magi tawpham thokpudo tawri adubu somdati kamdawri pathau ikaibana mamai mamito ngaksang ngangba makai lukthaduna leiri aduga amu mana makha tasilai hoida noi alina tawbodo madu soire na habibagi wani sum yengbina ba isu ngahak yengbini kaino aso erakto jawar nuse ai changatlabadine kuhibuda banati sigumba thabak sidi aina tawduna talaklabani kaidorage ai ni he pan thingba na lekte yaurido asi haiduna masu ikong atuta kumtharaklaga ising cheletliba pali ikong adubu thinglami asum tawduna makhoi ahumna ngasu phaba horami matamasida ikhang khanghaudana asaba nuksit ama silakli
ꯑꯗꯨꯒ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯃꯁꯨ ꯅꯝꯂꯛꯏ꯫ ꯃꯗꯨꯗ ꯄꯥꯊꯧꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯂꯨꯈꯣꯏꯕꯤ, ꯇꯨꯝꯇꯨꯝ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤꯅꯣ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯃ ꯅꯝꯂꯛꯇ꯭ꯔꯣ? ꯅꯈꯣꯏ ꯑꯅꯤꯗꯤ ꯐꯥꯎꯗꯕ꯭ꯔꯕ ꯃꯅꯝꯁꯤ? ꯑꯁ ꯌꯥꯔꯦꯍꯦ, ꯁꯤꯗꯤ ꯑꯣꯅꯤꯡꯕꯨ ꯇꯧꯔꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯃꯦꯟꯁꯤꯜꯂꯤ, ꯃꯅꯝ ꯅꯝꯊꯤꯔꯤꯕꯗꯣ ꯐꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯂꯨꯈꯣꯏꯕꯤꯁꯨ ꯍꯥꯏꯔꯛꯄꯒ ꯀꯔꯤꯒ ꯐꯥꯎꯔꯛꯑꯦ ꯃꯍꯥꯛꯁꯨ ꯃꯅꯝꯗꯣ꯫ ꯃꯗꯨꯗ ꯇꯨꯝꯇꯨꯝꯗꯤ ꯇꯁꯦꯡꯅ ꯃꯅꯝ ꯅꯝꯊꯤꯕ ꯐꯥꯎꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯄꯥꯊꯧ, ꯑꯩꯗꯤ ꯃꯅꯝꯁꯤ ꯀꯌꯥ ꯅꯝꯗꯦꯕꯨ꯫ ꯁꯨꯝ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯅꯪꯅ ꯏꯔꯨ ꯂꯨꯖꯗꯕꯒꯤ ꯃꯅꯝ ꯑꯣꯏꯔꯝꯅꯤꯗ." ꯄꯥꯊꯧꯅ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯑꯣꯟꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯋꯥꯅꯒ ꯋꯥꯕꯅꯦ ꯍꯧꯖꯤꯛꯅꯦ ꯏ ꯄꯤꯔꯛꯀꯅꯨꯀꯣ꯫ ꯂꯩꯈꯣꯝ ꯑꯄꯦꯠꯄꯁꯤꯅ ꯄꯣꯗ꯭ꯔꯣꯛ ꯊꯣꯝꯖꯤꯜꯂꯗꯤ ꯗꯨꯝ ꯐꯤꯂꯝꯒꯤ ꯍꯤꯇꯤ ꯔꯣꯁꯟ ꯁꯥꯅꯤꯗꯣ꯫ ꯑꯁꯨꯛ ꯅꯝꯊꯤꯕ ꯍꯤꯡꯒꯥꯏ ꯃꯅꯝꯁꯤꯕꯨ ꯑꯩꯅ ꯏꯔꯨꯖꯗꯕꯒꯤꯅꯤ ꯀꯥꯏꯅ. ꯑꯩꯅ ꯈꯟꯕꯗꯗꯤꯅꯦ, ꯅꯪꯅꯅꯦ ꯅꯁꯥ ꯁꯦꯡꯗꯣꯛꯇꯕꯗꯒꯤ ꯅꯁꯥꯗꯒꯤ ꯅꯨꯡꯁꯤꯠ ꯑꯍꯦꯟꯕ ꯊꯥꯗꯣꯔꯛꯄ ꯑꯣꯏꯔꯕ ꯖꯥꯠꯂꯥꯗꯅ ꯈꯜꯂꯤꯅꯤꯕꯣ꯫ ꯇꯧꯅꯨ." ꯋꯥꯐꯝꯁꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯂꯨꯈꯣꯏꯕꯤꯗꯤ ꯅꯣꯛꯇꯨꯅ ꯂꯩꯔꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯗꯨꯅ꯫ ꯇꯨꯝꯇꯨꯝꯗꯤ ꯃꯥꯟꯅꯔꯨꯔꯒ ꯀꯩꯗꯧꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯔꯛꯇꯨꯅ ꯃꯈꯣꯏꯁꯨ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯈꯣꯡ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯇꯨꯅ ꯂꯩꯇꯣꯡ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯐꯝꯊꯗꯨꯅ ꯐꯝꯂꯔꯤ꯫ ꯋꯥ ꯂꯥꯡ ꯑꯃꯠꯇꯒ ꯉꯥꯡꯅꯗꯕꯤꯗ ꯐꯝꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯐꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯨꯝꯗꯤ ꯃꯔꯛꯇꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯔꯩ ꯑꯀꯟꯕ ꯑꯃ ꯂꯥꯛꯇꯨꯅ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯒꯠꯂꯛꯇꯨꯅ ꯏꯔꯣꯟ ꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯏꯄꯣꯝ ꯀꯌꯥꯁꯨ ꯅꯥꯏꯔꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯐꯥꯎꯒꯠꯂꯛꯇꯨꯅ ꯏꯌꯥꯏꯊꯛ ꯑꯗꯨꯗ ꯍꯨꯝꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯅꯔꯛꯏ꯫ ꯑꯗꯨꯒ ꯌꯦꯡꯅꯈꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯒꯠꯂꯛꯄꯒꯤ ꯁꯥꯍꯨꯝ ꯁꯥꯐꯨꯗꯤ ꯎꯖꯔꯕꯁꯨ, ꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯏꯊꯣꯔꯛꯂꯤꯕ ꯏꯔꯤꯛ ꯀꯌꯥ ꯑꯗꯨꯕꯨ ꯎꯖꯔꯕꯁꯨ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯕꯤꯅ, "ꯏꯇꯥꯎ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯐꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯁꯦ, ꯉꯥꯁꯤꯡꯁꯦ ꯄꯨꯔꯒ ꯌꯨꯝꯂꯣꯝꯗꯅꯦ ꯀꯥꯈꯠꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯂꯥꯏꯐꯝ ꯌꯥꯝ ꯀꯟꯕꯅꯤ ꯖꯒꯥꯁꯦ, ꯅꯣꯏ ꯀꯤꯗ ꯇꯧꯖꯅꯨꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕꯤ ꯄꯔꯞ ꯀꯨꯝꯊꯗꯨꯅ ꯏꯈꯣꯡ ꯑꯗꯨꯗꯒꯤ ꯉꯥ ꯌꯥꯎꯔꯤꯕ ꯕꯥꯔꯇꯤꯟ ꯑꯅꯤꯗꯣ ꯄꯨꯈꯠꯂꯛꯇꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯄꯥꯊꯧꯒ ꯇꯨꯝꯇꯨꯝꯒꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯨꯈꯣꯏꯕꯤꯁꯨ ꯕꯥꯔꯇꯤꯟ ꯑꯗꯨꯕꯨ ꯌꯥꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯗꯨꯗ ꯇꯨꯝꯇꯨꯝꯅ ꯕꯥꯔꯇꯤꯟ ꯑꯃ ꯌꯥꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯧꯏ, ꯑꯗꯨꯒ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯝꯇꯨꯝꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯛꯂꯤ, ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯊꯧꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ, "ꯏꯇꯥꯎꯑꯅꯦ, ꯉꯁꯤꯗꯤ ꯉꯥ ꯐꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯖꯥꯠꯀꯤ ꯊꯧꯗꯣꯛ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯎꯔꯦꯅꯦꯀꯣ꯫ ꯇꯜꯂꯦꯍꯦ ꯑꯋꯣꯏꯕ, ꯍꯌꯦꯡꯈꯩꯗꯤ ꯉꯥꯒ ꯑꯃꯠꯇ ꯐꯥꯖꯔꯔꯣꯏ꯫ ꯅꯣꯏ ꯑꯅꯤꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ?" ꯃꯗꯨꯗ ꯂꯨꯈꯣꯏꯕꯤꯅ, "ꯀꯔꯤ ꯈꯜꯂꯨꯅꯤ, ꯅꯨꯡꯉꯥꯏꯁꯤꯗ ꯂꯩꯔꯦ." ꯇꯨꯝꯇꯨꯝꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯄꯥꯊꯧꯁꯦ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄ ꯃꯥꯜꯂꯤꯗ꯫ ꯀꯔꯤꯅꯣ ꯅꯍꯥꯟꯈꯩ ꯍꯥꯏꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯂꯥꯏꯐꯝ ꯈꯔ ꯀꯟꯕꯅꯤ ꯍꯥꯏꯗꯅ꯫ ꯅꯪꯅ ꯃꯁꯤꯗ ꯉꯥ ꯐꯥꯔꯨꯁꯤꯗꯅ ꯍꯥꯏꯃꯟꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔꯤꯕꯅꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕꯕꯨ ꯀꯩꯗꯧꯋꯦꯒꯦ?" ꯃꯗꯨꯗ ꯂꯨꯈꯣꯏꯕꯤꯅ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯦꯔꯥ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯉꯥꯗꯤ ꯆꯔꯥ ꯑꯃꯃꯝ ꯐꯥꯅꯔꯦꯗꯅ." ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯗꯨꯃꯥꯏ ꯈꯟꯗꯣꯛꯄꯅ ꯐꯔꯦꯗ꯫ ꯑꯗꯨꯕꯨꯅꯦ, ꯉꯥꯁꯦ ꯌꯦꯟꯊꯣꯛꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯌꯨꯝꯗ ꯍꯜꯂꯒ ꯄꯣꯊꯥꯕꯅ ꯐꯠꯇ꯭ꯔꯣ?" ꯑꯁꯨꯝꯅ ꯇꯧꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯉꯥꯡꯅꯔꯨꯕ ꯇꯧꯗꯅ ꯉꯥꯗꯣ ꯈꯔ ꯌꯦꯟꯊꯣꯛꯅꯔꯤ, ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯅꯗꯨꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯨꯝꯇꯨꯝꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯄꯥꯊꯧꯅ ꯂꯨꯈꯣꯏꯕꯤꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯉꯥ ꯑꯗꯨꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯉꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯈꯨꯇꯟ ꯑꯁꯤꯗ ꯊꯥꯖꯔꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯥ ꯐꯥꯗꯨꯅ ꯄꯣꯔꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯉꯥ ꯑꯗꯨꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯄꯥꯊꯧꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯗꯨꯅ
ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯣꯏꯔꯕꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯕꯗꯣ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯊꯧꯅ ꯍꯧꯒꯠꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯝꯕ ꯑꯗꯨꯇ ꯉꯛꯂꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯨꯝꯂꯤꯁꯤꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯅꯦꯗꯅ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯨꯃꯤꯠꯁꯤꯖꯨꯕ ꯌꯥꯡꯉꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯀꯔꯤ ꯀꯔꯤꯅꯣ ꯁꯤꯡ ꯃꯇꯦꯛ ꯃꯇꯥ ꯈꯔ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯐꯨꯡꯒꯥ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯅꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯩ ꯑꯗꯨꯁꯨ ꯆꯥꯛꯈꯠꯂꯛꯇꯨꯅ ꯄꯥꯊꯧꯁꯨ ꯐꯨꯡꯒꯥ ꯃꯌꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯩ ꯇꯤꯛꯂꯔꯤ꯫ ꯃꯇꯝ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯄꯥꯕꯨꯡꯁꯨ ꯀꯧꯁꯤꯜꯂꯨꯗꯅ, ꯑꯗꯨꯒ ꯃꯩꯗꯣ ꯇꯤꯛꯃꯤꯟꯅꯔꯣ꯫ ꯆꯥꯛꯁꯨ ꯀꯨꯏꯔꯔꯣꯏ, ꯃꯤꯠꯅ ꯀꯨꯞꯄꯗꯅꯦ ꯉꯥꯏꯍꯥꯛꯇꯪꯗ ꯂꯣꯏꯁꯤꯟꯕꯤꯔꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯄꯥꯊꯧꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯕꯨꯡꯕꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯐꯨꯡꯒꯥ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯏꯕꯣꯍꯜꯁꯨ ꯆꯪꯂꯛꯇꯨꯅ ꯃꯆꯥ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ, ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯁꯨ ꯍꯧꯗꯣꯔꯛꯇꯨꯅ ꯁꯥꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯄꯥꯊꯧ, ꯅꯪꯕꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯅꯦꯍꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯖꯤꯟꯅꯕ ꯇꯧꯔꯣ꯫ ꯀꯩꯗꯧꯔꯨꯅꯤ, ꯈꯔ ꯀꯣꯏ ꯈꯔ ꯆꯠ ꯇꯧꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯋꯥꯐꯝ ꯑꯁꯤꯗ ꯄꯥꯊꯧꯅ ꯃꯊꯃꯣꯏꯗ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯕꯁꯨ ꯑꯆꯨꯝꯕ ꯋꯥ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯨꯡ, ꯅꯆꯥꯁꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯃꯗꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯒ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯆꯥꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯇꯧꯔꯨꯗꯣꯏꯅꯣ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯕꯣꯍꯟ ꯈꯪꯂꯝꯃꯤ ꯃꯆꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯗꯨ꯫ ꯃꯗꯨꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ꯫ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯉꯁꯤꯗꯤ ꯏꯆꯥꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯒꯦꯀꯣ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥꯅ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯅꯤꯡꯊꯤꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯏꯄꯥꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯐꯥꯎꯕ ꯍꯥꯡꯗꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯗ꯭ꯔꯤ꯫ ꯂꯥꯏꯔꯣꯟ ꯇꯤꯟꯂꯣꯟ ꯌꯥꯎꯔꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯏꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯄꯥꯗꯒꯤ ꯑꯃꯨꯛ ꯅꯤꯖꯔꯒ ꯂꯧꯔꯕꯗꯤ ꯃꯗꯨꯗꯒꯤ ꯀꯥꯟꯅꯕ ꯌꯥꯝꯅ ꯐꯪꯒꯅꯤꯀꯣ꯫ ꯅꯪ ꯃꯗꯨꯗ ꯀꯔꯤ ꯈꯜꯂꯤꯕ? ꯋꯥ ꯑꯁꯤ ꯇꯥꯔꯨꯕꯗ ꯄꯥꯊꯧ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯃꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤꯃꯛ ꯅꯆꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯋꯥꯁꯛ ꯉꯥꯛꯅ ꯇꯨꯡ ꯀꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯆꯥ ꯑꯩꯈꯣꯏꯅ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯏꯆꯥꯗ ꯏꯄꯥꯅ ꯁꯤꯟꯅꯔꯒꯦꯀꯣ꯫ ꯋꯥꯔꯨꯔꯒꯅꯨ, ꯃꯁꯤꯗꯒꯤ ꯏꯆꯥꯒꯤ ꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨꯀꯣ꯫ ꯏꯄꯥꯅ ꯕꯣꯔ ꯄꯤꯔꯕꯅꯤ, ꯂꯦꯝꯅꯃꯛ ꯐꯪꯖꯕ ꯑꯣꯏꯖꯔꯣꯀꯣ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯄꯥ ꯃꯆꯥ ꯉꯥꯏꯍꯥꯛꯇꯣ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯅꯥꯔꯩꯅ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯊꯤꯗꯣꯛꯂꯗꯨꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯝꯈꯤ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯗꯨꯅ ꯇꯨꯝꯅꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯣꯍꯜꯅ ꯃꯆꯥꯅꯨꯄꯥ ꯄꯥꯊꯧꯗ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯄꯥꯊꯧꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯔꯨ ꯑꯔꯨꯕ ꯋꯥ ꯀꯌా ꯑꯃ ꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯊꯧꯅ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯂꯥꯏꯔꯤꯛꯇꯣ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯔꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯆꯦꯅꯥ ꯑꯗꯨꯗ ꯃꯌꯦꯛ ꯈꯔ ꯊꯥꯔꯗꯨꯅ ꯏꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯌꯦꯛꯁꯤꯡ ꯑꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯇꯤꯟꯀꯥꯌꯣꯛ ꯏꯀꯥꯏ ꯌꯥꯏꯗꯣꯡ ꯍꯥꯏꯗꯦꯝꯗꯦ, ꯂꯥꯏꯗꯝꯗꯦ ꯁꯥꯐꯗꯦ, ꯎꯌꯨꯝꯕ ꯂꯥꯏꯌꯨꯝꯕ, ꯇꯥꯡꯖꯨ ꯍꯦꯟꯕ ꯇꯥꯡꯖꯤ ꯍꯦꯟꯕ, ꯂꯥꯡꯗꯧꯕ ꯂꯪꯗꯥꯏꯕꯤ,
ꯂꯥꯡꯊꯧꯕ ꯂꯩꯉꯝꯕ ꯎꯌꯨꯡꯕ ꯏꯗꯣꯡ ꯈꯣꯡꯗꯣꯡꯕ ꯄꯨꯔꯨꯝꯕ ꯁꯅꯥꯎꯕ ꯏꯈꯦꯡꯕ ꯏꯔꯣꯟꯄꯨꯕꯤ ꯂꯥꯏꯊꯣꯏꯕꯤ ꯏꯍꯦꯟꯕꯅꯤꯀꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯏꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯄꯥꯔꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯍꯤꯡꯒꯣꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯁꯤꯠꯂꯛꯂꯤ꯫ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯃꯄꯥꯟꯗꯒꯤ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯁꯨ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯄꯥꯊꯧ ꯃꯃꯤꯠꯇꯣ ꯄꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯑꯣꯟꯊꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈꯤ꯫ ꯄꯥꯊꯧ ꯉꯛꯂꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯀꯥ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯄꯥꯟꯂꯥꯡꯗ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝꯒꯤ ꯆꯨꯔꯤꯙꯥꯔꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯄꯥꯕꯨꯡꯕꯨ ꯀꯧꯔꯤ꯫ ꯀꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯄꯥꯊꯧꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯁꯤ ꯂꯥꯏꯔꯤꯛꯇꯨ ꯐꯥꯛꯇꯣꯛꯂꯨꯔꯕꯅꯤꯅ ꯉꯝꯅꯅꯕ ꯅꯪ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯀꯥꯡꯂꯝ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯄꯥꯕ ꯍꯧꯔꯣ꯫ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯅ ꯅꯪꯒꯤ ꯃꯍꯩ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯁꯥꯗ ꯆꯤꯡꯅꯕ ꯊꯝꯒꯅꯨ꯫ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯤꯀꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯄꯥꯊꯧꯁꯨ ꯃꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯑꯃꯨꯛꯁꯨ ꯆꯪꯈꯤ꯫ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯍꯟꯕ ꯂꯩꯇꯅ ꯑꯀꯤꯕ ꯀꯌꯥ ꯑꯃꯁꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯊꯧ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯃꯨꯛ ꯐꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯄꯥꯊꯧ ꯃꯁꯥ ꯑꯗꯣ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯏꯁ ꯍꯤꯛꯀꯨꯝꯕꯤ ꯍꯤꯛꯂꯥꯏꯕꯤ ꯍꯤꯛꯇꯥꯏ ꯂꯩꯇꯥꯏ ꯍꯩꯗꯦꯡ ꯂꯩꯇꯦꯡ ꯑꯣ ꯄꯥꯃꯜꯂꯛꯇ ꯉꯥꯟꯊꯣꯏꯔꯤꯕꯤ ꯌꯥꯀꯥꯏ ꯂꯩꯇꯝ ꯇꯝꯂꯔꯦ 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 ꯁꯥꯐꯣꯡꯂꯦ ꯍꯤꯗꯤꯡꯂꯦ ꯌꯥꯏꯗꯥꯏꯔꯦ ꯎꯏꯗꯔꯦ ꯁꯥꯐꯣꯡꯂꯦ ꯏꯁ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯆꯤꯟꯗ ꯁꯣꯜꯂꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯕ ꯍꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯄꯥꯊꯧ ꯃꯃꯤꯠ ꯑꯗꯣ ꯉꯧꯔꯨꯅꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯔꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯕ ꯃꯤꯠꯂꯨ ꯎꯈꯤꯗ꯭ꯔꯦ꯫ ꯃꯈꯨꯠ ꯃꯁꯥ ꯊꯦꯛ ꯊꯦꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯡ ꯀꯥꯔꯟ ꯆꯠꯂꯛꯇꯨꯅ ꯊꯥꯡꯂꯤ꯫ ꯈꯣꯡꯊꯥꯡ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯠ ꯑꯣꯏ ꯊꯥꯡ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯠꯂꯤ꯫ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯃꯉꯛ ꯑꯣꯟꯊꯔꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯃꯁꯥꯃꯛ ꯒ꯭ꯌꯥꯟ ꯇꯥꯖꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯄꯥꯔꯨꯕꯗꯨꯗꯒꯤꯗꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯑꯃꯨꯕ ꯍꯧꯗꯣꯡ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯊꯧꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯐꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯈꯨꯖꯤꯟ ꯑꯗꯨꯅ ꯈꯣꯊꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯊꯧ ꯉꯧꯔꯨꯅꯕ ꯃꯃꯤꯠ ꯑꯗꯣ ꯍꯥꯟꯅꯒꯤ ꯑꯃꯨꯕ ꯃꯤꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯀꯣꯟꯁꯤꯟ ꯐꯥꯖꯤꯟꯗꯨꯅ ꯃꯉꯣꯟꯗ ꯁꯂꯥꯛ ꯇꯧꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯒ꯭ꯌꯥꯟꯁꯨ ꯇꯥꯔꯛꯂꯗꯨꯅ ꯌꯦꯡꯂꯝꯕ ꯇꯥꯟꯖꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯊꯧꯅ ꯄꯥꯈꯠꯇꯨꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯒ ꯃꯄꯥꯟꯗ ꯂꯥꯛꯅ ꯂꯪꯊꯣꯔꯛꯏ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯗ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯍꯥꯏꯖꯔꯤ ꯃꯁꯥ ꯃꯊꯟꯇ "ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯖꯥꯠ ꯖꯥꯠꯀꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯏꯃꯥꯡꯃꯛ ꯑꯁꯤꯗ ꯎꯔꯤꯕ? ꯑꯣ, ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯨꯕꯗꯒꯤ ꯍꯧꯗꯣꯡ ꯑꯁꯤꯁꯨ ꯂꯥꯏ ꯌꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯃꯨꯛꯀꯁꯨ ꯄꯥꯈꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯔꯤꯟ ꯅꯥꯏꯗꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯊꯧ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯀꯥꯡꯂꯣꯟ ꯈꯔꯗꯤ ꯄꯥꯕ ꯍꯧꯔꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯈꯤ꯫ ꯄꯥꯊꯧ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯅꯤ꯫ ꯄꯥꯊꯧ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ
ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯃꯌꯥꯝ ꯑꯗꯣ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯍꯦ ꯂꯩꯗꯩ ꯂꯩꯗꯩ ꯑꯣ ꯏꯍꯣꯡꯂꯣ ꯍꯤꯛꯇꯥꯏꯔꯣ ꯁꯃꯔꯟ ꯍꯤꯃꯔꯟ ꯁꯦꯐꯪꯂꯦ ꯍꯤꯗꯦꯡꯂꯩ ꯂꯩꯈꯥꯏꯔꯦ ꯌꯩꯈꯥꯏꯔꯦ ꯇꯝꯗꯥꯎ ꯂꯩꯇꯥꯎ ꯑꯊꯧꯕ ꯁꯤꯐꯦꯡꯂꯩ ꯁꯥꯗꯣꯡꯂꯣ ꯁꯥꯟꯊꯥꯔꯣ ꯌꯥꯏꯔꯣ ꯍꯩ ꯌꯩꯀꯥꯏꯔꯣ ꯃꯄꯨꯒꯤ ꯌꯥꯊꯪꯅꯤ ꯏꯠꯁꯨ 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 ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯒꯤ ꯑꯍꯥꯡꯕ ꯃꯥꯂꯪ ꯇꯔꯪꯗ ꯃꯆꯤꯟꯗꯒꯤ ꯀꯥꯝꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯂꯥꯏ ꯀꯌꯥꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯤ꯫ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯖꯒꯥ ꯀꯌꯥꯗꯁꯨ ꯑꯍꯧꯕ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯛꯄ ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯗꯨꯗ ꯄꯥꯊꯧꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯍꯩ ꯍꯩꯇꯩ ꯂꯨꯀꯥꯏ ꯁꯤꯃꯤ ꯂꯩꯃꯤ ꯊꯋꯥꯏ ꯁꯤꯕꯋꯣ ꯅꯄꯨ ꯋꯥꯏꯍꯥꯛꯅ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛꯄꯤ ꯉꯝꯂꯣꯏꯀꯣ ꯍꯛꯆꯨꯡ ꯂꯩꯆꯨꯡ ꯁꯥꯗꯨꯡ ꯍꯦꯝꯗꯦ ꯍꯦꯝꯗꯦ ꯍꯨꯏꯁꯤꯟ ꯍꯨꯏ ꯁꯨꯛ ꯁꯨꯛ ꯀꯨꯔꯤꯒꯤ ꯌꯥꯊꯪꯅꯤ ꯍꯩ ꯁꯨꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯌꯥꯝ ꯑꯃꯨꯕꯁꯤꯡ ꯑꯗꯨꯕꯨ ꯇꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯂꯒ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯊꯧ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯝꯃꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯃꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗ ꯈꯪꯂꯝꯃꯤ ꯖꯒꯥ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯂꯥꯏꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯗꯨꯗ ꯄꯥꯊꯧꯅ ꯄꯥꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯨꯕꯒꯤ ꯇꯨꯡꯗ ꯈꯪꯍꯧꯗ ꯏꯌꯥꯏ ꯏꯄꯥꯛ ꯑꯗꯨꯗꯒꯤ ꯑꯀꯟꯕ ꯁꯥꯐꯨ ꯏꯔꯩ ꯀꯌꯥ ꯑꯃ ꯍꯨꯝꯂꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯥꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ꯫ ꯄꯥꯊꯧ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯃꯈꯨ ꯀꯨꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯨꯅꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯥꯍꯨꯝ ꯑꯃ ꯐꯥꯎꯒꯠꯂꯛꯇꯨꯅ ꯃꯩꯈꯨ ꯃꯄꯨꯜ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯈꯤ꯫ ꯄꯥꯊꯧ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯀꯣꯛ ꯉꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯃꯄꯥꯡꯒꯜ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯊꯧ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕ ꯂꯨꯈꯣꯏꯕꯤ ꯇꯨꯝꯇꯨꯝ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅꯁꯨ ꯄꯨꯟꯈꯤꯗ꯭ꯔꯤ꯫ ꯂꯨꯈꯣꯏꯕꯤ ꯑꯃꯗꯤ ꯇꯨꯝꯇꯨꯝꯁꯨ ꯄꯥꯎ ꯈꯔ ꯈꯔ ꯇꯥꯕ ꯍꯧꯔꯝꯃꯤ ꯄꯥꯊꯧꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯁꯦ ꯃꯄꯨꯅ ꯊꯅꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯑꯃꯥꯏꯕ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯆꯪꯈ꯭ꯔꯤ ꯍꯥꯏꯕꯁꯨ ꯈꯪꯂꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯨꯟꯕꯁꯨ ꯄꯥꯝꯂꯝꯗꯦ ꯄꯥꯊꯧꯒ꯫ ꯇꯧꯕꯇꯕꯨ ꯄꯥꯊꯧ ꯂꯩꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯑꯁꯣꯟ ꯑꯅꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯧꯒꯟ ꯇꯧꯕ ꯍꯧꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤꯁꯨ ꯄꯨꯟꯕꯒꯤ ꯃꯇꯝ ꯐꯪꯈꯤꯗ꯭ꯔꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯁꯥꯃꯛꯅ ꯈꯪꯂꯝꯃꯤ ꯃꯥꯕꯨ ꯂꯨꯈꯣꯏꯕꯤ ꯑꯃꯗꯤ ꯇꯨꯝꯇꯨꯝꯅ ꯄꯨꯅꯤꯡꯂꯔꯣꯏ ꯍꯥꯏꯕꯁꯨ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯗꯣ ꯃꯁꯥꯃꯛꯇꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯥꯎꯕ ꯂꯩꯈꯤꯗꯦ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯥꯊꯧ ꯃꯃꯩꯊꯪꯗ ꯑꯃꯥꯏꯕ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯟ ꯑꯁꯦ ꯃꯤꯌꯥꯝꯅ ꯄꯤꯕꯤꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯂꯥꯛꯄꯗ ꯂꯥꯏ ꯇꯤꯟꯒꯤ ꯊꯧ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯧꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯈꯤ꯫ ꯄꯥꯊꯧꯅꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯁꯨ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯤꯌꯥꯝꯅꯁꯨ ꯗꯈꯤꯅꯥ ꯆꯥꯎꯅ ꯆꯥꯎꯅ ꯀꯠꯂꯛꯄꯁꯨ ꯌꯥꯎꯔꯝꯈꯤ꯫ ꯄꯥꯊꯧ ꯃꯌꯨꯝꯗ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯃ ꯊꯝꯗꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯕꯁꯨ ꯑꯗꯨꯃꯛ ꯃꯁꯥꯒꯤ ꯃꯊꯃꯣꯏꯗ ꯂꯥꯠꯆꯗꯨꯅ ꯆꯨꯝꯅ ꯆꯠꯆꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯝꯅ ꯁꯛꯅ ꯁꯨꯅꯔꯛꯄꯗꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤ ꯑꯃꯥꯏꯕ ꯄꯥꯊꯧꯁꯦ꯫ ꯅꯣꯡꯃꯗꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯈꯨꯟꯗꯒꯤ ꯅꯨꯄꯥ ꯑꯍꯟ ꯑꯃꯥꯏꯕ ꯂꯥꯛꯇꯨꯅ ꯄꯥꯊꯧꯕꯨ ꯊꯤꯔꯛꯂꯤ꯫ ꯄꯥꯊꯧꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯄꯥꯊꯧꯒꯤ ꯌꯨꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯍꯪꯂꯗꯨꯅ ꯊꯤꯔꯛꯂꯤ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯅ꯫ ꯑꯁꯨꯝꯅ ꯍꯪꯕꯅ ꯃꯃꯩꯊꯪꯗꯗꯤ ꯄꯥꯊꯧꯒꯤ ꯃꯌꯨꯝ ꯆꯞ ꯆꯥꯕ ꯂꯩꯐꯝ ꯈꯪꯂꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕ ꯆꯪꯂꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯑꯁꯨꯝ ꯁꯨꯃꯥꯡ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯂꯦꯞꯇꯨꯅ ꯀꯧꯔꯤ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦꯕ?
ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯀꯧꯔꯤ ꯃꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤꯁꯨ ꯇꯥꯔꯛꯇꯨꯅ ꯊꯣꯔꯛꯂꯤ ꯄꯥꯊꯧ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃꯗꯤ ꯐꯥꯎꯗꯨꯅ ꯄꯥꯊꯧꯅ ꯌꯦꯡꯗꯔꯤ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯁꯨ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯋꯥ ꯉꯥꯡꯒꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯣꯡꯅꯕꯒꯨꯝ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯄꯥꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯣ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯃꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯌꯨꯝ ꯑꯁꯤꯕꯨ ꯑꯃꯥꯏꯕ ꯄꯥꯊꯧꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯇꯧꯕꯅꯤ ꯌꯥꯔꯒꯗꯤ ꯃꯁꯥ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎꯕ ꯍꯪꯉꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯈꯪꯂꯝꯃꯤ ꯄꯥꯊꯧꯅ ꯃꯍꯥꯛꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯐꯖꯗꯕ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯑꯩꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯪꯂꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯪꯂꯕꯅꯤꯅ ꯈꯨꯝꯕꯗꯤ ꯇꯥꯕꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯁꯣꯝꯅ ꯍꯪꯕꯤꯔꯤꯕ ꯃꯤꯑꯣꯏꯗꯨ ꯑꯩ ꯏꯁꯥꯃꯛꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯇꯅꯁꯤꯒꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ ꯍꯦꯛꯇ ꯐꯝꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯍꯦꯛꯇ ꯆꯪꯁꯤꯟꯖꯔꯛꯄ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯗꯣ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯊꯥꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯔꯛꯏ ꯋꯥꯔꯤ ꯑꯗꯨꯒꯤ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯄꯥꯊꯧꯅ ꯈꯪꯂꯝꯃꯤ ꯑꯃꯗꯤ ꯄꯥꯊꯧꯅ ꯍꯟꯅ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯅ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯁꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯁꯦ ꯃꯌꯨꯝ ꯍꯟꯅꯅꯕ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯗꯨꯗ ꯄꯥꯊꯧꯅꯁꯨ ꯍꯣꯏ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕ ꯃꯌꯨꯝ ꯂꯣꯝꯗ ꯆꯠꯈꯤ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯄꯥꯊꯧ ꯇꯨꯝꯂꯝꯕꯗꯒꯤ ꯃꯪꯂꯥꯛꯅꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯏ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯃꯤꯠꯇ ꯎꯔꯝꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯗꯨꯅ ꯌꯦꯡꯕꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯔꯛꯑꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯧꯊꯣꯔꯛꯇꯨꯅ ꯃꯩ ꯕꯨꯗꯣꯟ ꯑꯃ ꯊꯥꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯗꯨꯗ ꯊꯝꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯄꯥꯊꯧ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯐꯛ ꯐꯤꯗꯥ ꯑꯃ ꯊꯥꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯁꯣꯝꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯊꯥꯔꯛꯂꯤꯕ ꯂꯥꯏꯁꯣꯟ ꯑꯗꯨꯅ ꯄꯥꯟꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯃꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯍꯦꯛ ꯄꯥꯡꯗꯨꯅ ꯌꯦꯡꯂꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯔꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯐꯥꯎꯏ ꯃꯗꯨꯗꯤ ꯑꯃꯥꯏꯕ ꯄꯥꯊꯧꯁꯦ ꯑꯆꯝꯕ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯗꯨꯃꯛꯄꯨ ꯃꯍꯥꯛꯁꯨ ꯍꯟꯕ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯁꯣꯜꯂꯛꯏ ꯑꯁꯣꯝꯗ ꯃꯍꯥꯛꯅ ꯑꯀꯟꯕ ꯃꯍꯩ ꯑꯃ ꯁꯣꯟꯗꯨꯅ ꯀꯥꯝꯊꯣꯛꯈꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯍꯩ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯄꯥꯊꯧꯒꯤ ꯌꯨꯝꯒꯤ ꯆꯨꯊꯦꯛꯀꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯨ ꯈꯪꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯍꯦꯛ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯍꯟꯕ ꯂꯩꯇꯅ ꯂꯩꯖꯕ ꯃꯍꯩ ꯑꯃ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯛꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯂꯥꯏꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕ ꯃꯍꯩ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯊꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯔꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯏꯁ ꯃꯥꯁꯨ ꯇꯧꯏꯅꯦꯍꯦ ꯑꯩꯅꯗꯤ ꯑꯩ ꯈꯛꯇꯅ ꯃꯍꯦꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯁꯨ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯝꯗ꯭ꯔꯗꯅ ꯐꯩ ꯑꯗꯨꯗꯤ ꯑꯃꯨꯛꯀꯁꯨ ꯊꯥꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯃꯍꯩ ꯑꯁꯤꯅ ꯃꯌꯥꯛ ꯀꯟꯃꯟꯈꯤꯕꯅ ꯄꯥꯊꯧꯒꯤ ꯌꯨꯝꯒꯤ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯋꯥꯔꯛ ꯑꯗꯨꯗ ꯑꯀꯟꯕ ꯁꯞꯇ꯭ꯔ ꯑꯃꯗ ꯍꯨꯝꯗꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯋꯥꯔꯛ ꯑꯗꯨꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯄꯗꯒꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ ꯄꯥꯊꯧ
ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯅꯪꯅ ꯊꯛꯂꯤꯕ ꯃꯍꯩ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯃꯍꯩ ꯈꯔ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯤ, ꯃꯁꯤ ꯑꯃꯨꯛ ꯊꯥꯔꯛꯀꯦ, ꯅꯪ ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯧ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯀꯟꯕ ꯃꯍꯩ ꯑꯃ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯥꯏꯈꯣꯝꯕꯗꯣ ꯃꯥꯏꯕ ꯄꯥꯊꯧꯅ ꯊꯥꯔꯛꯂꯤꯕ ꯁꯥꯊꯤꯈ꯭ꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯖꯔꯤꯕꯅꯤ꯫ ꯃꯍꯩ ꯑꯁꯤꯕꯨ ꯃꯥꯅ ꯉꯥꯛꯄ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯩ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯄꯥꯜꯂꯝꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯗꯣ ꯃꯁꯥꯗꯣ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯇꯨꯔꯝꯃꯤ꯫ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯌꯩꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯁꯤꯗ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯈꯥꯡꯂꯤ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯗꯣ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯥꯌꯣꯛꯅꯈꯤꯅꯤ ꯍꯥꯏꯕꯒꯤ ꯕꯇꯥꯒꯨꯝ ꯁꯦꯝ ꯁꯥꯔꯗꯨꯅ ꯊꯧꯔꯥꯡ ꯇꯧꯏ꯫ ꯈꯜꯂꯛꯏ ꯃꯍꯥꯛꯅ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕ ꯃꯟꯇ꯭ꯔ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯁꯣꯜꯂꯛꯂꯤ꯫ ꯂꯥꯏꯁꯣꯟ ꯑꯗꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯁꯤꯗꯒꯤꯗꯤ ꯃꯅꯤꯡ ꯃꯌꯥ ꯌꯦꯅꯈꯥ ꯂꯨꯈꯥꯗꯒꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯀꯌꯥ ꯑꯃꯁꯨ ꯁꯤꯜꯂꯛꯇꯨꯅ ꯍꯨꯝꯂꯛꯄꯒꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯇꯥꯔꯛꯂꯤ꯫ ꯁꯤꯜꯂꯛꯂꯤꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯄꯥꯊꯧ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠꯇ ꯅꯤꯡꯊꯤꯅ ꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯊꯥꯔꯛꯂꯤꯕ ꯃꯍꯩ ꯑꯁꯤꯅ ꯍꯦꯟꯈꯤꯕꯗ ꯇꯥꯔꯕꯗꯤ ꯑꯩ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯕ ꯇꯥꯔꯤ꯫ ꯃꯥꯅ ꯊꯥꯔꯛꯂꯤꯕ ꯃꯍꯩ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯅꯤ꯫ ꯐꯩ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯧꯕ ꯇꯥꯔꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯄꯥꯊꯧꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯣꯜꯂꯛꯄꯗꯒꯤ ꯍꯟꯗꯛꯇꯤ ꯃꯟꯇ꯭ꯔ ꯑꯗꯣ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯈꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯥꯂꯪ ꯇꯔꯪꯗ ꯊꯥꯅꯔꯤꯕ ꯃꯍꯩ ꯑꯗꯣ ꯑꯄꯨꯟꯕ ꯑꯃꯃꯝ ꯑꯣꯏꯅ ꯄꯥꯏꯔꯛꯂꯤ꯫ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯗꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯄꯥꯏꯗꯨꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥꯁꯨ ꯁꯨꯝꯗꯨꯅ ꯄꯥꯏꯔꯛꯂꯤ꯫ ꯃꯥꯏꯀꯩ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯂꯤꯕ ꯃꯍꯩ ꯑꯗꯨꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯁꯨ ꯂꯝꯍꯥꯡ ꯑꯃꯗ ꯌꯧꯅꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯃꯝꯒꯤ ꯃꯍꯩ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯅꯩ꯫ ꯑꯀꯣꯏꯕ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯣ ꯑꯀꯤꯕ ꯐꯪꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯀꯌꯥꯁꯨ, ꯉꯪꯂꯛꯄ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯇꯥꯔꯤ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯀꯤꯕ ꯐꯪꯂꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯁꯞꯇ꯭ꯔ ꯃꯈꯣꯜ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯗꯤ ꯑꯀꯤꯕ ꯐꯪꯅ ꯑꯉꯛꯄ ꯐꯪꯅ ꯀꯤꯅꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯨꯌꯣꯝ ꯑꯃꯅ ꯇꯥꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯗꯨꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯣ ꯍꯨꯝꯗꯨꯅ ꯄꯨꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯍꯥꯡꯕ ꯖꯒꯥ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝ ꯏꯆꯤꯛ ꯆꯤꯛꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯗꯣ ꯑꯀꯤꯕ ꯐꯪꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯂꯩꯔꯤ꯫ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛꯁꯨ ꯍꯟꯗꯛꯇꯤ ꯁꯣꯏꯗ꯭ꯔꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯅ꯫ ꯀꯔꯤ ꯅꯨꯡꯒꯤ ꯃꯍꯩꯒꯤ ꯆꯥꯡꯌꯦꯡ ꯌꯦꯡꯕ ꯄꯥꯝꯂꯨꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯕꯨ ꯉꯝꯕ ꯑꯃꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯂꯧꯈꯤꯕ ꯇꯥꯔꯕ ꯑꯗꯨꯕꯨ ꯑꯩ ꯀꯩꯗꯧꯁꯤꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯒꯥꯜ ꯂꯣꯝꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯑꯁꯤꯕ ꯃꯤꯁꯤꯡꯒꯤ ꯊꯋꯥꯏ ꯐꯠꯇ꯭ꯔꯕ ꯀꯌꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯀꯌꯥ ꯑꯃꯁꯨ, ꯑꯗꯨꯒ ꯑꯃꯨꯕ ꯑꯃꯪꯕ ꯂꯥꯏ ꯐꯠꯇꯕ, ꯂꯩꯃꯥꯡ ꯈꯨꯔꯨꯝꯕꯗ ꯌꯥꯎꯕ ꯂꯥꯏ ꯐꯠꯇꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤꯕꯗꯣ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯖꯔꯕꯁꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯅ ꯍꯨꯝꯖꯤꯜꯂꯛꯇꯨꯅ ꯐꯛꯀꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯏꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕ ꯂꯩꯆꯤꯜꯒꯨꯝꯕ ꯀꯌా ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ, ꯑꯃꯥꯏꯕ ꯄꯥꯏꯈꯣꯝꯕ ꯇꯁꯦꯡꯅꯃꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯕ ꯉꯝꯖꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯌꯦꯛꯂꯤꯕ
ꯅꯨꯡꯁꯤꯠ ꯀꯨꯌꯣꯝ ꯃꯔꯛ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤꯒꯨꯝ ꯎꯔꯤ ꯀꯅꯥꯒꯨꯝꯕ ꯁꯛꯇꯝ ꯃꯥꯟꯕ ꯃꯤ ꯃꯀꯣꯛ ꯀꯌꯥꯅ ꯂꯩꯊꯣꯔꯛꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯌꯦꯡꯅ ꯑꯀꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯎꯕ ꯈꯣꯡꯕ ꯍꯦꯟꯒꯠꯂꯛꯏ इखंग खंगहौदना नुसित की कियोम अदुना हुमदुना यामना थुनमक मफम अदुदगी हुमदुना चखी मतम असिदा अमाइबा पाइखोमबदो थवाई याउद्रबा मसा अदु लैमाइदा उपथदुना तादुना लैरी मागे थवाई अदुदी पुदुना चखी नुसित की कियोम अदुना पुखी लाइरम तिलम लैबा मफम अमदा मागे थवाई अदुबु सोमदना कमदौरी अमाइबा साबा पाथौ तौरीबा मतौ अदुबु मागे मबित पक्नसु उरीबनी अदुबु आना माना तौजुरुबुगी माहैनी आइगी इरान करिसु लैखिदे माना हौरखिबा लान असिना आइसु लानथेंनबनी लानफमदा मायोकनबा हाइबसिदी तौफम थोकपनी अदुगा माइ पाकपा माइथिबा हाइबदुदी ईश्वर माना लेपिगदबनी असी खंदुना महाग अहिंग अदुमा पोथानबगिदमक्ता मागी मफम तुमफम अदुदा चंगदुना पोथाख्री असुमना तौना अहिंग अदुसु हौखिदुना नोंसु ngalaklei pathausu ayuk yahoraktuna masa mau sengdokpa loraduna iru maithajraduna isorgi seba taunabagi damakta sem saduna leiri madudagi magi laigi thoram chatkadaba thabak ato chatnanabagi damakta mayumdagi thorakhi asumna tauna pathau amaiba haibado oiduna lebak miyamgi damakta thamoi sengna kathokpa amaga loinana laitin khoiramba migi masada ana ayek leiba kayasu mana layenglami ममैदा मागी पुंसिसु हेना चौखलक्तुना यामना नुंगाइबा पुंसि महिंग अमदा लैखी अदुबु मागी यeknabati नोंमगी थुलकपति लेपलपति अफाव अफावा अमाइबा कयानसु माबु नमथनबगिदमक्ता मसिंग लेप लैतना चोंथोरखी असिगुमलबा अमाइबा सिंग असिबु सेंद्रांग माइबा हाइनसु खंगनै हाइरिबा अमाइबा सिंग असिना पाथौदा मतम पुंबदा येंगचिंदुना लैखी अदुमकपु पाथौसु हनबलैतना थौना फना अदुमक थेंगनखी वारी असि मतंग असिदा लोइसिनजरी वारी असि पाथोकचबा मतमदा सोइखिलानखिबा अरान होई यावरबसु ताबिरिबा सिंगना पुचल चाउना नापीगनी ngasigidamakadi mayambo roibada amuk hana khuramjari